आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहनबद मरोइबा पाउ कुंथ्रानिथोइ सुबो ओलंपिक गेम्स ngasiदगी जापान की कोनुंग टोक्यो दा होख्रे मणिपुर दा हौखिबा पुंग कुन मरी दा मियोइ लिसिंग अमा सनी मरफु मरी नौनो कोविड-19 पॉजिटिव ओइरे मियोइ 15 ना लेखिद्रे मुख्यमंत्री नोंगथोमम बिरेना मंत्री सिंग अमदी एमएलए सिंग लोइनना मिफम पांगथोक्तुना कोविड लाइसक की फिबम हन्ना यिंगसिनख्रे नेशनल ब्रॉडकास्टिंग डे की थौरमदा प्रसार भारती की सीईओ शशि शेखर वेम्पतिना एफएफआउजेल पीरी अमसुंग लेबाग असिदा हौजिक फाउबदा मियोइ कोटी 92 लाख 13 हेनबदा कोविड-19 की वैक्सीन कापख्रे सहित सरकार की फैसिलिटी सिंगदा सही तरह निपान की मथक की म्यूई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेबाग सिन बतुंगदा चथरिबना नहा ओरिबे सिंगना वैक्सीन असि कापथोंगनबा अमदी अतै म्यूई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबे लैरिबना मियामना सेक्शन ब वाटपगी थौंग सिंग तोकबिदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगीदमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 1800345381 नि कोविड-19 दगी ngakthongnaba tangai fadaba jana kanglon sing ngakna chatpinaba लायंस क्लब इम्फाल सिटी यूनाइटेड के प्रेसिडेंट निंगोम्बम बिकेन अपील तौरदुना हाय मियामु निंगोम्बम बिकेन प्रेसिडेंट लायंस क्लब इम्फाल सिटी यूनाइटेड ना खुरुमजरी नुंसीजरबा इलेचा सिंह तमथीरबा कोविड-19 लाइचतगी कंजनबगीदमा एखोय अमुक हन्ना सेक्सिनबगी फिरेप लौमिनरसी कोविड की वैक्सीन सोयदना कापथोकपियु फेस मास्क सोयदना उपियु मी अमगा की मरकता फुट तरुक लापना लेबियु हैंड सैनिटाइजर सिजिनबियु हैंड वाश नत्रगा सापोन सिजिनदुना खुद सा सेंगना हाबियु लाइचत असिदगी ngakthoknaba laingakna matam gi oina piba tangai phadaba janna kaglon sing ekoi khudingmakna ngakna chatminasi seksinba haibasina laichat asi changhandanabagi khwaidagi pharaba pambaini miyamu amukka hanna khurumjari हौजिक मपुंगोइबा पाउ कुंथ्रानिथोइ सुबो ओलंपिक गेम्स लिसिंग अनि कुन ngasiदगी जापान की कोनुंग टोक्यो दा होख्रे मालेम की ख्वाइदगी साउबो साना खोनबगी कुमय असिदा लेबाग चनी सुना तरुक तगी सानरोइ लिसिंग 13 रोना तोंगान मसाना 13 दा सांगदमनगनी ओलंपिक गेम्स असिदा मियोइ चामु 19 ना साबा भारत की कॉन्टिंजेंट अमना सरुक यारी मखोगी मनुंगदा मणिपुर की सानरोइ मंगा बॉक्सिंग दा एमसी मेरी कॉम वेट लिफ्टिंग दा साइको मीराबाई चनु जुडो दा सुशीला लिकमाबम अमसुंग हॉकी दा नीलकांत शर्मा अमदी सुशीला पुखरबम याउरी टोक्यो ओलंपिक गेम्स हौदोकपगा मरी लेनना पाउदम अमा कुंथ्रानिथोइ सुबा टोक्यो ओलंपिक गेम्स असि कोरोना वायरस की लाइचत नंबर मोइदुना सही अमा थेंगथना ngasiदगी पांगथोकपा हौबनी गेम्स असि हौदोकपगी थौरमदा भारत की माइकेरिग सानरोइ 19 अमसुंग ऑफिशियल तरुकना सरुक याखी भारत की नुपा हॉकी टीम की कैप्टन मनप्रीत सिंह अमसुंग बॉक्सर एमसी मेरी कॉमना भारत कॉन्टिंजेंट की फ्लैग बेयरर ओइखी हयेंग गेम्स असिगनि सुबनुमिता मणिपुर के नीलकांत शर्मा याउबा भारत की हॉकी टीम गा न्यूजीलैंड गा सानागनी जुडो सानरोइ सुशीला लिकमाबम की अहानबा एलिमिनेशन राउंड हयेंग अयुक की पुंग 3 मखाइदा हंगेरी गा थेंगनरगनी वेट लिफ्टर साइको मीराबाई चनु की अहानबा मेडल राउंड सु हयेंग अयुक की पुंग 10 मिनट कुंडगी सानबा हौरगनी हयेंग नुंथिल पुंग 5 मिनट 15 दा वोमेन्स हॉकी पुल ए दा सुशीला पुखरमम याबो भारत टीम गा नेदरलैंड्स का थेंगनगनी एमसी मेरी कॉमना हंगचित नोमाइजिंग नुमित की नुंथिल पुंग अमा मखाइदा महाकी अहानबा बावता डोमिनिकन रिपब्लिक का थेंगनरगनी हंडक के ओलंपिक गेम्स असिदा भारत की महूत छिंदुना सरुक यारिबा सानारोइसिंगदा याइफा पाउजेल पीरदुना मुख्यमंत्री नोंगथोमम बिरेन बेस्ट विशेस टू ऑल द एथलीट्स रिप्रेजेंटिंग इंडिया इन टोक्यो ओलंपिक चीयर्स ऑल द बेस्ट गेम्स असिदा सरुक यारिबी सकनारिबी बॉक्सर एमसी मेरी कॉम अईगी तरफ तदी
ngamlikai ai honajarake angamba makai ai honajarakkani aina Manipur Pajada nimai bel jilnau koding makta aina appeal haisera anatra request haisera mayamna aibu prayer da mateng pangbiragadi ai kanna honaraga mayamgi asa haibse ai thungba ngamningai ai honajarake Games asida saruk yaribi weightlifting da anabu world record thamkhrabi Saikhom Mirabai Chanu Aiju thawai hakchang yaungna kanna hotnaduna medal lama lawba ngamnaba hotnajari adubu mayamna aigi damakta isor khurambiduna aina Manipur ima leibaki damakta medal lama puraktuna Manipur ima leibaki mingsibu wangna thangatpa ngamnanaba hotnabada mayamna aigi damakta isor khurambiyo haiduna ai Manipur miyam singdai haijeninge Tokyo Olympic Games ta judo masana da saruk yaribi Susila Likmabam अखोई चलमदाइदा उनाजब फंगजद्रगसु अखोई सोशल मीडिया की खुदांगी अखोईबु थगत वहाई फोंदोकबिबा अमदि थौना पांगल हापीबसे मसी असुकी मति अखोईदा पेजे अखोईसु इमालेबा की दमकता अखोईना ngamजब थाक होनाजदुना मयामगी बोर्डगी अखोई मेडल अमम लौजरक्तुना इमालेबा मणिपुरगी अमदि इंडियागी माइपुरकपा पुमनमकी निंगबु थुंगन मंगमबोइजगी Corona virus ki laichet kan sandok lingi manungda akan ba section thawrang loinana Japan ki Tokyo da pangthok liba 92 shubo Olympic Games asida Bharat ki mahut chinduna saruk yariba Manipur ki sanaroi mangana medal sing phanglaktuna Manipur bu hena chawthok chaba phangangani haibasi miyam gi asani Akaswani Imphal ki sports desk tagi ngangom Kiran Tokyo Olympic Games saruk yariba Manipur ki sanaroi mangada lusingba singna yaipa pausel piri Mukhyamantri Nongthombam Birena maki pausel da hai Tokyo Olympic Games saruk yariba lebak asigi sanaroi singna sauna mai paktuna medal kaya loroktuna lebak asibu hena sautuk chaba phanganba ngamba oiresanu Games asta saruk yariba Manipur ki sanaroi mangadasu Mukhyamantri na yaipa pausel piri BJP Manipur Pradesh ki State Executive Member SKB nasu Manipur ki sanaroi mangana Games asida sauna mai paktuna medal sing purakpa oiresanu hairi Tabiriba Pawasi, Akaswani, Imphal Degini. Manipur da haukiba pungkun marida miyoi lisingama, sani marfu mari nauno COVID-19 positive oire, miyoi tara mangana laikidre. Rajagi haksel bibangna ngasi numidang wairam thokiba cherol amada hai, haukiba pungkun marida, punna miyoi lising taruk chanipan kuntra taruk test to bugi manungda, miyoi lisingama chani marfu mari positive oikibani. Positive oibagi sangsada taranipan dasmik nipani. Laikidaba miyoi singaduna, Imphal West gi taret, Bisnupur dagi ahum, Imphal East amasung Kakpokpi dagi ani amasung Churachandpur dagi amane. Makhoi sing adugi manungda miyoi 13 COVID vaccine kaptaba miyoi singni. Haiba matam asida miyoi 948 naba phaduna discharge tawkhre. Hauzik phawbada active case 8,000 kuntramapan leiri. Naba phagalakpagi changda marfutaruk dasmik ahum nipani. Panba yabadi Kendra gi haksel amadi Yumbal Mantraloy gi report matungina lebagasigi anoba positive case ki chang sada tara hena nongmuda thengnaba state singi manungda Manipur na khwadigi makokta leiri rajya sigi jila nipanda nongmuda positive oba case sada tara dagi hena thengnari haina report asida palli Amaromda Hairo Kendra gi manungchana leba leirongtel pitrada ngasi yumthong sangduna punna miyoi chani kunmari COVID-19 test tawbada Miyoi Samakun Mapan positive over Tengare, Pibamasida, Tawagi Deputy Commissioner na Pitra Kulpumbada, Mitop Zanglak Amadi, Tokpad Ating Batam Kre. Atopamada, Awang Kunogdangasi, Yum the Sangduna, Mui Punasama Yankimanga COVID test over the Nipan positive over Tengaki. Rajasida COVID-19 lighted left and a Sandurok Liba Asi, Laksin Bangamnaba, Sarkar and Lokiba Taulang Sing, Mukyamantrina, Amuhani Yingsin Kre. Ngasi Mukhyamantri Nongthombam Birena Sababati Waiduna, Imphal da Labor Market Secretary, Mantri Singamadi, MLA Singami Pampangtokuna, Liza the Sitting and Nabagi Paikaliba Tarang Sing Adu, Kupna Kanana Ki, Raja Sida Paikaliba, Sakot Tarangi, Project Sing Matang the Soup Mipamaduna Kanaki, Sakot Tarangi Project Sing, Paikata Pada, Mantri Sing Amadi, MLA Sing na, Tawa Yauno, Honabagidagi, Mukhyamantri Namokoy Tagap Fundoki. National Health Mission Manipur na Sinduna, Hayang Amasung Hangsit Ayukipung. Taradagi nungkilpung ahum pauba ibu yaima sumang ila sanglenda COVID-19 gi mass vaccination tharumama pangthokadauri Senapati Jilagi headquarters ki mini stadium da mass vaccination pangthokriba asigi damak vaccine kapningba miyuisingna sathok sasin kudong chanaba bas ama thaurang tokduna thamle Amaromda
Imphal High School Chinga Kham Lerakta Leiba Gopalji Mandapta ngasi miyoi chahum yankhay romda vaccine kapkhre. None Jilagi Longmai Part 4 Peaceland dasu miyoi chama kuntra tarukta COVID-19 gi vaccine kapki thauramadu None gi District Health Society gi meeting makhada pangthokibani. Citizen Club Moirangna Marinaba Authority ga puna senduna ngasi COVID ki vaccine kapthokpagi thauramam pangthokre maduda miyoi changa humbudra manga COVID ki vaccine kapki. COVID-19 appropriate behavior gi matangda miyabu wakal tahanbagi awareness program ama Thawbal Haukha Lai Soraril Sanglenda pangthokre madu District Administration Thawbal amasung Thawbal Municipal Council anina puna senbani. District Level Services Authority Tamenglong na sinduna ngasi social media bu lana sizinabagi matangda miyambu bhab tanbagi thawrama pangthokre thormaduda Tamenglong amasung None Jila gi na oiba miyoi kayana sarugyaki. Pradhan Mantri Narendra Modi na tha asigi kunmangada sandokadaba Akashvani gi Man Ki Baat thauramda lebagasigi amadi mapalamda leba Bharat maza singda maki pungnungi wa pungdokani masi thagi oina sandokpa radio program asigi humbudra mapan suba tangkakni. Akashvani Imphal na su Pradhan Mantri gi thauramasi numit asigi ayupung 13 da sandokani. Pradhan Mantri na wangang ba hek loibaga madugi Manipuri wahantok sandokani. Manipuri wahantok asi numit asimaki numidang pung 9 da amuhana sandokani. Mar Paite Kabui Tado Mao Masung Tangkul Londana Thauramasi Matangi Nimita Sandokani Thauramasi Akashvani gi Churachandpur LRS Tazu Sandokani Akashvani Imphal dagi pau tabire ngasi asi National Broadcasting Day ni 1968 ki ngasi gi nimit asida leibagasi gi ahanba radio broadcast Bombay Station dagi hoki haujikti Akashvani asi leibagasi gi mafam kudingmak Yaubungam bayamna sakti leba communication medium ama oire lebagasi apumbalam gi chada marputra mapan hena masina konsin bangamle hauki besai kaya asida Akashvani asi singthaningai oina sakholaktuna lol kaya da thorom sing sandok pangamle masina samajda sel tummusung kala sanskriti sakothan bida khonabada azoba thodang loduna lakli Kendra gi Information amasung Broadcasting Mantri Anurag Thakur na National Broadcasting Day ga mari lenyana lebagasi gi miyamda yaifa paujal piri magi paujelda si Thakur na hai I pau pibagi thabak phagat pana khunai de leiba miyoi singi losingyan hengathan bada azagu mateng pangli Novida sida Akashvani da piba paujel amada Prasar Bharati gi CEO Sasi Sekhar Vempati na hai I want to wish all the listeners on the National Broadcasting Day. The public service broadcaster has to look at public interest, national interest, social issues. तो ये जो momentary entertainment है उससे ऊपर उठकर जो बड़ी समस्याएं हैं, बड़ी विषय हैं, इन सब पे ध्यान देना, कल्चर, संस्कृति को बढ़ाना, आगे बढ़ाना, शिक्षा को आगे बढ़ाना, साइंस को आगे बढ़ाना और जो हमारे देश में इतनी बड़ी और डाइवर्स विरासत है इन सब को प्रिजर्व करना, आगे बढ़ाना और इनमें जो डेवलपमेंट है इन्हें पूरे देश में है अभी तो टेक्नोलॉजी के माध्यम से पूरे विश्व में भी सुनाना Lebagasida hauzik phawbada miyoi koti nifuni thoi lakh kunthra mari henbada COVID-19 gi vaccine kapkhre Kendra gi Haksel Mantraloy na hai haukiba pungkun mari da miyoi lakh yankhai mari lising humbudra taruk to COVID-19 gi vaccine kapki Mantraloy na hai haiba matam asida miyoi lising kunthra nipan chatre nifu hena COVID tagi naba phaki laisit asigi naba phagalakpi ki changsa da marpudra tare 10 ahum taruk yaure hauzik phawbada miyoi koti ahum lakh mari henbada COVID laina dagi naba phakre Haukiba pungkun mari de miyoi lising kunthra manga chahum nifuni thoi nauno COVID positive oiba thengnaki lebagasi gi oina hauzik active case lakh mari lising manga rom tamak ngaire Pegasus snooping lausingu gi aina masung atai wafam kaya da charangna bathokpadagi ngasi Lok Sabha amadi Rajya Sabha gi mipam hanjin yaithokna batungda ngasi nomugi oina yithoki Lok Sabha da ngasi gi oina ahanba oina mipam yaithokla batungda numidimu pung 12 da amuhana mipam pangthokna bohona bada birodi sadasya sing Congress TMC amasung DMK na yaning deba kholaw kaya lauduna sabagi welcome na changchilaki presiding officer na charang na bapima du laksin ba hanna haibada ta dabadagi sabagi mipam ngasi nomugi oni ithoki loshilakpada COVID-19 dagi ngak thokna ba face mask uppa futaruk lamna na leiba khutsa amadi mai mit tarutana na thamba haiba achamba thong ahumasi ngangna chatpina ba amuhana ningchingjari aroibda maroiba pau amu hanna kuntrani thoi suba Olympic Games ngasi dagi Japan gi konung Tokyo da hokre Manipur da haukiba pungkun mari da miyoi lising ama sani marfu mari nauno COVID-19 positive oire miyoi 15 na laikidare Mukhyamantri Nongthombam Birena Mantri sing amadi MLA singa loina na mipam pangtutuna COVID laizaki phibam hanna yengsinkre National Broadcasting Day gi thoramda Prasar Bharati gi CEO Sasi Sekhar Vempati na yafa paujel piri amasung
लेबागस्ते हौजिक फाउबदा मियोय कोटी 92 लाख 53 हेनबदा कोविड-19 की वैक्सीन कापख्रे पाउ लोइजरे।